Leimakhong the Laiba 57 Mountain Division gi complex tagi mangkhiba Laisram Kamal Babu gi Likul Khamangamdri Miyam na JSC Semduna November Kuma Fan Pawgi Manungda Tekta Kaidana Kusinaraknaba Matam Thakhre Nakalamuram the JSC na Thariba Matamasi Fawgi Manungda Kamal Babu Mangkhiba gi Matangda High Court of Manipur da writ petition ama Thangat Kre Thangat Kiba writ petition ado High Court of Manipur gi Chief Justice amasung Justice Gaifu Selu Golmai Kavigi bench tangasi motion hearing pangtholaba matungda Thariba petition ado admit tawkre Respondent Oriba State of Manipur amasung Union of India the issue ama notice tawkre amasung Paokhum oina Piraknaba November kumapanda matam Thakhre JSC against the missing of Laisram Kamal Babu na sindanangasi wakat mifama masu sa Thakhre loinana warip kayas lawkre warip singadugi manungda mafam khangda na mangkhiba Laisram Kamal Babu lakliba tang kumapanda JSC ki khuta tekta kaidana sinaba Kamal Babu bu JSC amadi imung manungda sinadrabadi mes ki staff singamasung kanagom miyoi amata army camta thabak suba changandaba Manipur Lairiba CSO Singamade Miam Punna Akan Makongjang Sangsinba Haibe Yauri Wakan Mifamad da JSC member Lauremam Anitana Fongdorapada Mafam Kangdana Mangkiba Numit Aduda Yum Gimiu Singna phone Taubada Magi phone Adu switch up Laikibadagi Pau Faunaba Fangdabadagi 57 Mountain Division da Satuna Hangluba Matamda Makoi Maikaina Kanathiri Haina Paokhum Pirakhe 57 Mountain Division gi Maikai dagi unasi hai na ngarang unabasa luba matamda aikhoi gi pangal laitre kadimata tawba ngamnaroi miyam na tawningba tawro haina yamalai na hairak pasi laibak thibane security yamna kan lairiba 57 Mountain Division dagi matau karamna Kamal Babu mangkibano Thabok suba sanglibasi makhoina protection phajana pi ni hairaba matamda sangbani karigaba makhoina protection piba ngamoi hairabadi mafam asida makha tana thabok suba mioi amata sanglaroi Mioi ama khoi gi kungang sidagi nahan date 25 hariba numit asida thabok suba MS ki thabak toba contractor oiba masa khoi gi army headquarter da thabak suba gi mai duty on duty chat kharaga yumda halaktabadagi akhoina pau longna jabada habadi ma gi mana pai ki phone do mung manung na phone tawnaraga ma che halaktri si kari maram gi no na phone je tawnaba matamda masa se phone je switch off leirakpadagi pau phaunaba phangkhidare pau phaunaba phangkhidabaduna maram oirakanda 57 Mountain Division da akhoina haijaruba matamda ma chi mafam marang khangdana mangi si karmai tawdana mangi bano yumda halaktre haibna akoina makoida pau pijaba matamda makoina hoji akoi kano tawri thiri hai aduga ngasi bawda langlalan jena mata puthokpa ngamdana leri si kari gi non haiba matamda moige wari sanaje haidana akoi gi mihut khara su sangaga wari du sanajari wari sanajaruba matamda makoina yam laina akoi kaimta ngamdre responsibility lawba ngamaroi risk lawba zu ngamaroi noina tawningba tawro noina lambi thingi do tawkhai gi su tawkhai ro ka haibagi kaino ama khoida changba mi jing ji da hairakpa thabak suba changba mi ji mkhoi gi ayaba permission yaur matungna moina protection pi gani hairaga hujiki mangiba mioi china ahan basu nate mamang du kaino tawdana phadana pundana tawbadagi akoi rescue tawbadi nanghawi uchina sina akoi laibak phabadagi adubu handaki matang jidadi akoi rescue tawbagi timing je kitang thengba haigadra pau phangbu kitang thengmanbadagi akoi nangbagi tanja do khoida lehaudre aduna maram orakanda hujikse akoina 57 Mountain Division da akoina thamjari ba wafam si mangi ba mioi si athuba matamda date 29 gi manungda sinabiyo